Online Manipuri numidangi paumi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau Churachandpurdagi rocket Amadi Motarr shell-sing fangle. Churachandpur district ki Samu Lamlan area da combined security force na thi humbagi thabak chathabada rocket head cell Amadi Motarr shell-sing fangbang amkre police taki fangba pauna hai. Churachandpur district ki Samu Lamlan area da haukiba irai numita combined security force na chathakiba combing operation da improvised rocket cell ama Chauba manadaba rocket head ammunition ahum improvised mortar ahum anti-riot stun cell ani amasung stun grenade ama fagatpa ngamkre hairi panba yabadi haukiba matam khara asida tampak amasung chingi mafamsingda combined security force na chatharakpa combing operation da khusu khulai kya fagatpa ngamkhrabani makha tarakpa update da nakalani mangna khulai thadoknaraga wari sanaduna waroisin purakna bahonnaminasi Kiran Rijiju Manipur da khud thoknariba furup animaki miyoi-singna khulai thadoktuna nakal anigi marakta wari sanaduna tungkoina chatnagadaba waroisin ama purakna bahonnaminasi haina Parliamentary and Minority Affairs Minister Kiran Rijiju na phongdokre. NGO My Home My India na sinduna New Delhi da pangthokpa Northeast Student Festival da wangangladuna Union Minister Kiran Rijiju na mathaki wafam asi phongdoladuna mahakna hai Nungsijaraba ehaki meitei amasung kuki fruit ki ichil inau iche ichal pumna maki yaifanaba thabak tawna India government na matam pumbada sem saduna leiri nakoina khulai thadoktuna hingsa gi thawong lepiu khulai pairiba makai warosin purakpa ngamdoi mahakna makha tarduna hai wari sanaraga warosin purakadabani maram asina khulai thadoktuna wari sananaba thokpira un nakalani mana khulai thadoktuna wari sanaraba matam adu khakta da tung koina chatnagadaba warosin ama purakuna santi gi punsida hanjilakpa ngamgani Union Minister Kiran Rijiju na makha tarduna Prime Minister Narendra Modi gi lenga asina ngasidi awang nongpok lamdamda chakhotpagi khongjel yangkhatle amadi Modi lenga asina awang nongpoki miyam gi golden opportunity ama piri Narendra Modi na luchingba lenga ama leiba asida lerakpadagi haukiba chahi tara asida awang nongpok lamdamda chawkhat lamjenda ahongba kaya lagli Haibasi lamdam asigi miyamna ure masi mamangda ukidriba amani central lengana awang nongpok miyamda piriba khudongchaba kaya asi aikoi pumnamakna lawsi asigumba tanja asida Manipurda khutthoknariba kanglup animaknasu khulai thadokhtuna santi leiba chawkhatpa Manipur ama puraknaba honaminasi hainasu Kiran Rijiju na makha tana phongdoki Northeast Student Festival horakpagi thoram aduda hanagi Union Minister of State for Education and External Affairs Dr. R.K. Ranjan nasu saruk yaki Pausina makha tarduna hai mamang chahi 2023 gi May 3 dagi Manipurda kanglo furup anigi marakta khud thoknarakliba asina miyoi chaniga kun gi mathakta sikre miyoi lising humfu romna masagi mayum leitaba miyoi sing oiduna ngasi fawba tongan ba relief camp singda sangjafam lawduna leigi makha tarakpada Amadi Party na hangli lengang na matam chana kuki militant sing changlakpa karigi thingba ngamdribano ihau laktringaida Manipur gi issue othobada loisinaba center na hotnaw Biswana thingam lengang na matam chana kuki militant sing changlakpa karigi thingba ngamdribano khangba ngambagi pankhai henkrabadi miyam laksinba wagani ihau laktringaida Manipur gi issue asi othobada loisinaba center na hotnaw haina Amadi Party AAP Manipur gi activity coordinator Biswana thingnam na phongdoragli Manipur Press Club tangasi paumi singa unaba amada mahang na phongdokhibada Security Advisor Kuldip Singana Myanmar Room gi train torba kuki militant chama panrom Manipur da changsilakre masigi damak cheksin tharang lokhole haina ngarang media da phongdokhiba leikre adubu center amadi state lengana kuki militant sing asi Manipur da changlaktanaba matam chana thingba ngamdriba asi karigino Leba asigi Armed Force ki makok thongba official kharana Manipur gi issue asigi matangda phongdokhi wafam sing ka helmalle mina mangang gi pankhai lei haibasi su khangjin machumgani Manipur gi miyambu namthaduna thamgani haibagi wakhal thadok piro state asida tholiba issue asi mantau karamna oirakpano haiba sing asidi miyam sumunna khanglabani haiki mangna makata na hai security force na tampakta section thawrang lokhatliba sigumba singi mafam singda lokhatriba karigino India na kanglup amabu atamna na muthatnaba landa hanbagi thawong sing matam kuiraga Mayek singba hengalagli center na ngasi fawba Manipur gi chahi helaba irang asi loisinaba mapung faba wafam amata thamdana leiba asi maglaibak thibani Union Home Minister na kanglup anigi miyoi singa unaduna Manipur gi issue asi loisinaba honari haiba wafam hek thambaga national media da kuki taba mafam singda fencing kha kiroi haiba wafam viral oirakpa asi maglaibak thibani lamdam asigi micham miyambu charang nahanduna thambagi thawong asi yaningde khangba ngambagi pankhai lan khrabadi miyam laksinaba honabada center amadi state lenga awaba mayok nagani haibasi
ꯈꯪꯕ ꯆꯨꯝꯒꯅꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇꯔꯅ ꯍꯣꯠꯅꯧ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯖꯣ ꯄꯤꯄꯜ ꯀꯟꯐꯔꯦꯟꯁꯇ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯈꯛꯀꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯋꯥꯔꯣꯜ ꯊꯝꯈꯤꯕ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯂꯥꯏꯗꯕꯒꯨꯝ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯟ ꯂꯧꯗꯨꯅ ꯊꯝꯂꯤ ꯑꯁꯤꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯏꯟꯗꯤꯌꯥꯅ ꯁꯥꯟꯅꯔꯤꯕ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ